ngasi sigi video se akhoi hayeng hangchit ki ekadashi gi like khoirambase kamaina tawsige haibado adugi matang da haipetang share tawge ko binarani puja tawgadamne ko binarani haragadi tulsi haina hai ko kone yumda binarani thambado adugi aduda haidi khoirambagi moong kari kra hai tare ko haidi kamaina sum tawba yagadage do aduga timing se pung kainuro tawbi ko hangchit se pung manga makhai dagina taren makhai phawoi manungda like khoirambiyo ko sigi matam sida hai tare ko 5:30 to 7:30 gi manung sida hai tare ado sida akoina tulsi bongda binarani kai di loi thamna haidi aina sida haidi aigi di gamla da thambani na haidi sumaina dum kaino tawre ko haidi aduga leitre na khalase ba haidi tulsi gumba leite na harakpa yaw ko ngasi layo haraga di ko ai kitang adum video se ngalle na hapise ko pung ani mamang da di soidana post tawrani video se ko aina semba ko paloiba ma tawbada aduduna haidi adagi kaino yumja kaisa numit ko yumja kaisa se haidi akoina lei thaba adagi pambi gumba thaba se phai abaduna haidi charni khangde amani khangde adum phangju phangmani ko haidi khoigi akoi plant gumba yonba hai tare nursery hara se ko adum badu zum phangmani ko adu leibi gera natra khangna badagi dum char gumba phukera aduga khoina kaino ma haidi gamla macha ama da thabiyo ko yara gadi ngasi se leitaba ngai haira gadi ko aduga mapanda leiba ngai chinaw ngai mapanda leiba khara lera gadi hore nungdang gumba leibiru cho khara ngallingai da mamringai da hai tare ko adu kanda leibiru cho adu tawgadabe mung sina ai haipetang di share tawre ko adu sise sigi kadashi se akoina debuthan na hai ko debuthan se mo akoina maitiron maitei gi calendar ju yawbani ko siduna mo haidi hari uthan haibado hari uthan hairagadi haugat pa haibani ba ishor se haudok pa haibani sai kan sida haidi sigi mamang da hai tare ko mamang da hai gadi shayani ekadashi en le ko shayani ekadashi en le ko si kan sida haidi akoi gi shor se tum khare haibagi belief ni ko haidi adai kan da tum gra matung sida akoi gi kang sai maya se oidoni ko tha se haidi thamari mokki mamang da haira gadi adudagi tum gi basena tumba matam se dadi akoina thabak aphaba se amda tawba yade ba haidi akoi gi akoi hindu meitei hai tare ko suma matam sida thabak aphaba amda tawde luhongba oiro natraga yum sangaba angang mana hutpa khotpa suguma mayam semda tawdena hojik hai tare ko sigi ekadashi se hek loibadagi di haidi sida haise hari uthan haise haidi isor se uthan haraga di haudokpa haugatpa duneba aduna akoina manipur da su konungda kai da hari uthan tawkanda haidi ngasai gi kangsi ga khingdana khotana ga tawido haidi akoi gi moibung khongmani khangde kangsi gumba akoi khingba khopa haidi isor da haudoine ba koina haugot lo na ko haje haugot lo aduga haidi bor pibiro na ko haidi lakadori ba kaino mayam se hai tare ko aduga sigi numit sida haidi vrat tawbagi kanaba su yam lei ko haidi aingonda pot sing se hai tare ko ai gi oina life ta hai tare ko aphaba se wata padana ba hai tare ko afaba wata padana ba aduga dosh kumba leiba hai tare ko haidi aina keno ma tawgi matam da aingonda aina khangauda aingonda dosh kumba pu hoba gumba leina ko aina thoina mi gi phataba taw ba mak natraga so aduna haidi hanagi dosh kumba leiba ko pasum bu su chatkhiba oigani aduna haidi vrat tawge har ka su ka shukai de vrat tawbiyo aduga vrat tawba ngamdaba leina ko haidi kitang hakchang nuaitaba ko taba adumba haidi naba chara hinba yadaba gumba oiragana at least nga phawbodi henbiyo sigi numit sida ko haidi merames kumba tawbiyo ko ado haidi puja tawai mo sina tulsi bongda tawgadamni ko ado tulsi si se akoina khara amadi haidi kainoga akoi gi binarani ga vishnu ga se ma se luhongbagi kaino stone ko ado haidi luhongba ke ka do loi to se ko faina haidi sida aina kaino di lere ko binarani le ko ado haidi vishnu gi photo hanagi leina ko ado ai gi haidi pura frame achobudi leite aduna sumaina haidi photo gumba leibase photo se dum thambi ba hai tare side amada sumaina ko aduga khoi first ko cheng kat pata hoide ko sigi numit tare cheng kat pi gano aham bada adinga sai ge se ko akoi nahan sindur gumba kaino tawgibagi su leramgani ko yumda leibiram be diwali ki ka tawgibagi ko adu sigi sindur se akoina like i kaino ngai jai tar ko photo da kai da loi nambira se ko mana ke ka se dum khara amani dum touch tawbira se ko sindur se ma leire ko duga mathang dana yaingang ko nahan akoina kaino da tawgiba dumaina yaingang gumba tawbodo diwali ki da haidi yaingang da kaino ga tawgina ko chap manana dum ko ado si leire aduga amana kamai tawge da thoiding angobo katpiu ko
ꯊꯣꯏꯗꯤꯡ ꯑꯉꯧꯕ ꯀꯠꯄ ꯐꯩ ꯊꯣꯏꯗꯤꯡ ꯑꯉꯧꯕꯁꯦ ꯀꯔꯝꯕꯅꯣ ꯑꯃꯨꯛ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯍꯥꯏꯔꯛꯀꯦꯀꯣ ꯃꯁꯛꯁꯦ ꯎꯠꯂꯛꯀꯦꯀꯣ ꯁꯤꯁꯦ ꯌꯦꯡꯕꯤꯌꯨ ꯁꯤꯁꯦꯅꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯊꯣꯏꯗꯤꯡ ꯑꯉꯧꯕ ꯍꯥꯏꯅ ꯍꯥꯏꯅꯕꯅꯦ ꯁꯤꯁꯦ ꯑꯗꯣ ꯁꯤ ꯈꯇꯪ ꯑꯃꯒ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯁꯣꯝꯗꯁꯨ ꯈꯔ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯤ ꯍꯥꯏꯐꯦꯠ ꯎꯠꯄꯅꯦꯀꯣ ꯐꯖꯅ ꯑꯩꯁꯦ ꯄꯨꯖꯥ ꯇꯧꯕꯒꯤ ꯃꯑꯣꯡꯗꯤ ꯑꯣꯏꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠꯇꯪ ꯈꯔ ꯑꯦꯗ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯄꯨꯖꯥ ꯇꯧꯕꯗꯤ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯣꯝꯅ ꯍꯥꯞꯅꯤꯡꯕ ꯒꯣꯠ ꯆꯐꯨ ꯀꯩꯀꯥ ꯁꯦꯝꯕꯁꯨ ꯌꯥꯏꯀꯣ ꯏꯁꯤꯡꯒꯨꯝꯕ ꯀꯠꯄ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯩꯅꯣꯗꯨꯒꯤ ꯃꯈꯥꯗꯨꯗꯀꯣ ꯒꯣꯠ ꯆꯐꯨꯗꯨꯒꯤ ꯃꯈꯥꯗꯨꯗ ꯍꯥꯟꯅ ꯆꯦꯡ ꯊꯝꯃꯤꯅꯀꯣ ꯆꯦꯡꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯊꯣꯏꯗꯤꯡ ꯑꯉꯧꯕꯁꯤꯁꯨ ꯊꯝꯕꯤꯕ ꯁꯤꯁꯨ ꯐꯩꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯆꯦꯡ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯁꯤꯒꯤ ꯅꯨꯃꯤꯠꯀꯤꯗꯀꯣ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏ ꯐꯤ ꯑꯉꯥꯡꯕꯒꯨꯝꯕ ꯑꯃ ꯂꯩꯕꯤꯌꯨꯀꯣ ꯐꯤ ꯑꯉꯥꯡꯕ ꯃꯆꯦꯠꯀꯨꯝꯕ ꯑꯃ ꯍꯥꯏꯗꯤ ꯑꯃꯈꯛꯇꯪ ꯂꯧꯕꯤꯔꯁꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯃꯔꯣꯝꯗ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯅꯀꯣ ꯍꯥꯏꯗꯤ ꯕꯤꯅꯥꯔꯥꯅꯤ ꯍꯥꯏ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤꯅꯀꯣ ꯍꯥꯏꯗꯤ ꯐꯤ ꯑꯉꯥꯡꯕꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯇꯨꯜꯁꯤꯒꯤ ꯃꯈꯣꯡ ꯅꯠꯇ꯭ꯔꯒ ꯃꯊꯛꯀꯨꯝꯕꯁꯦꯀꯣ ꯍꯥꯏꯗꯤ ꯐꯤ ꯑꯉꯥꯡꯕ ꯁꯤꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦꯀꯣ ꯑꯩꯒꯤꯁꯦ ꯈꯔ ꯆꯥꯎꯅ ꯂꯩꯕꯤꯌꯨ ꯉꯁꯥꯏꯒꯤ ꯏꯪꯊꯝꯊꯥ ꯆꯪꯉꯛꯑꯒꯗꯤ ꯑꯃꯨꯛꯀꯁꯨ ꯉꯁꯥꯏꯒꯤ ꯎꯟ ꯇꯥꯕ ꯏꯪꯕ ꯈꯣꯠꯄꯁꯦ ꯇꯨꯜꯁꯤ ꯃꯅꯥꯁꯦ ꯂꯣꯏ ꯀꯦꯟꯗ꯭ꯔꯥ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠꯇꯪ ꯀꯨꯞꯁꯟꯕꯣꯏ ꯀꯩꯕꯣꯏꯁꯨ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣꯁꯤꯃ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯐꯤ ꯍꯣꯡꯕ ꯈꯣꯠꯄ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯐꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯐꯤ ꯍꯣꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯂꯪ ꯑꯉꯥꯡꯕ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯣ ꯂꯪ ꯑꯉꯥꯡꯕꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯐꯤꯅꯦꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯁꯨ ꯌꯥꯏꯀꯣ ꯐꯤ ꯑꯉꯥꯡꯕꯁꯦ ꯂꯩꯇ꯭ꯔꯒꯁꯨ ꯐꯤ ꯑꯉꯥꯡꯕꯁꯦ ꯂꯩꯕ ꯅꯪꯉꯒꯅ ꯂꯩꯕꯤꯔꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯕꯅꯤꯅ ꯅꯪꯕꯁꯨ ꯌꯥꯏꯀꯣ ꯍꯌꯦꯡ ꯂꯩꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯔꯦꯠ ꯃꯆꯨ ꯑꯅꯤꯁꯦꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯍꯦꯟꯕ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯇꯧꯅꯤꯡꯕ ꯍꯥꯞꯅꯤꯡꯕ ꯂꯣꯏꯅꯃꯛ ꯍꯥꯞꯄ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯦꯟ ꯑꯣꯏꯕ ꯈꯔꯗꯤ ꯑꯩꯅ ꯁꯤꯗ ꯍꯥꯏꯔꯦꯕ ꯁꯤ ꯇꯧꯕꯤꯌꯣ ꯁꯤ ꯇꯧꯕꯤꯌꯣꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯔꯐ꯭ꯌꯨꯝꯒꯨꯝꯕ ꯅꯍꯥꯟ ꯂꯩꯒꯤꯅꯀꯣ ꯄꯔꯐ꯭ꯌꯨꯝꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯨꯠꯇ ꯀꯩꯅꯣ ꯇꯧꯔꯒ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯃꯅꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯀꯥꯟꯗ ꯄꯔꯐ꯭ꯌꯨꯝꯁꯦ ꯆꯥꯏꯕꯤꯕ ꯍꯥꯏꯗꯤ ꯁ꯭ꯄ꯭ꯔꯦꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯁꯨ ꯁ꯭ꯄ꯭ꯔꯦ ꯑꯗꯨꯝ ꯀꯥꯞꯄꯤꯌꯨꯀꯣ ꯑꯗꯨꯝ ꯑꯗꯣ ꯁꯤꯁꯦ ꯂꯣꯏꯅꯃꯛꯇꯤ ꯂꯣꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯒꯣꯠ ꯆꯐꯨꯗꯣ ꯊꯝꯕꯤꯔꯣ ꯑꯗꯒꯤ ꯍꯩꯔꯨꯛ ꯊꯝꯕ ꯌꯥꯏꯀꯣ ꯍꯩꯔꯨꯛ ꯊꯝꯕ ꯌꯥꯏ ꯂꯩ ꯀꯠꯄꯤꯌꯣ ꯂꯩ ꯄꯔꯦꯡ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩ ꯄꯔꯦꯡꯒꯨꯝꯕ ꯁꯅꯥꯔꯩꯒꯨꯝꯕ ꯈꯔ ꯀꯠꯄꯤꯌꯨꯀꯣ ꯑꯗꯨꯒ ꯑꯃꯅ ꯀꯠꯀꯗꯕ ꯉꯁꯥꯏ ꯍꯩꯔꯨꯛ ꯀꯩꯀꯥꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯅꯤꯈꯛꯇꯪꯗꯤ ꯀꯠꯄꯤꯌꯨꯀꯣ ꯑꯅꯤꯈꯛꯇꯪ ꯑꯅꯤꯈꯛꯇꯪ ꯑꯩ ꯄꯣꯠ ꯑꯅꯤꯈꯛ ꯍꯥꯏꯔꯛꯀꯦ ꯀꯔꯝꯕ ꯄꯣꯠꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯩꯀ꯭ꯔꯛ ꯍꯥꯏꯅꯀꯣ ꯁꯤꯖꯟꯒꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯁꯤꯖꯟꯒꯤ ꯑꯣꯏꯕ ꯍꯩ ꯔꯥ ꯀꯠꯂꯣ ꯍꯥꯏꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯍꯩꯀ꯭ꯔꯛ ꯃꯇꯝꯅꯦꯀꯣ ꯍꯥꯏꯗꯤ ꯍꯩꯀ꯭ꯔꯛ ꯃꯇꯝꯁꯦ ꯈꯪꯗꯦ ꯍꯩꯀ꯭ꯔꯛ ꯌꯥꯝ ꯐꯪꯉꯦ ꯑꯗꯨꯗꯨꯅ ꯍꯩꯀ꯭ꯔꯛꯁꯦ ꯀꯠꯄꯤꯌꯨꯀꯣ ꯍꯩꯀ꯭ꯔꯛꯀ ꯆꯨꯒꯗꯤ ꯀꯩꯅꯣ ꯇꯧꯔ ꯀꯠꯄꯤꯌꯣ ꯑꯇꯩ ꯍꯥꯞꯅꯤꯡꯕ ꯑꯩꯅ ꯀꯕꯣꯛ ꯅꯨꯡꯃꯣꯛ ꯍꯥꯞꯄ ꯈꯣꯠꯄ ꯑꯗꯨꯝꯕꯗꯣ ꯂꯣꯏ ꯍꯥꯞꯄꯣꯀꯣ ꯑꯗꯨꯒ ꯁꯤ ꯑꯅꯤꯁꯤꯃꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯩꯀ꯭ꯔꯛꯀ ꯆꯨ ꯃꯀꯛ ꯍꯥꯏꯇꯥꯔꯦꯀꯣ ꯆꯨ ꯃꯀꯛꯁꯦ ꯍꯥꯞꯄꯤꯌꯣ ꯆꯨꯗꯣ ꯐꯪꯗꯔꯦ ꯑꯩꯁꯦ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯊꯤꯕ ꯆꯠꯂꯨꯈꯤꯅꯤꯀꯣ ꯑꯗꯣ ꯍꯩꯀ꯭ꯔꯛꯄꯨꯗꯤ ꯀꯦꯖꯤ ꯑꯃꯨꯛ ꯀꯩꯃꯨꯛ ꯂꯩꯁꯜꯂꯦ ꯀꯦꯖꯤꯗ ꯑꯣꯏꯅ ꯌꯣꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯒ ꯍꯩꯀ꯭ꯔꯛꯀ ꯆꯨꯒ ꯂꯩꯔꯦ ꯑꯇꯩ ꯑꯩꯅ ꯍꯥꯞꯅꯤꯡꯕ ꯀꯕꯣꯛ ꯑꯗꯒꯤ ꯗꯈꯤꯅꯥ ꯀ꯭ꯋꯥ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯐꯖꯅ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯐꯥꯁꯇꯤꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯍꯥꯏꯗꯤ ꯐꯥꯁꯇꯤꯡ ꯇꯧꯕꯤꯕ ꯉꯝꯃꯒꯗꯤ ꯇꯧꯕꯤꯔꯣ ꯇꯧꯕꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯑꯌꯨꯛꯀꯨꯝꯕ ꯍꯦꯜꯂꯒ ꯅꯨꯡꯗꯥꯡ ꯆꯥꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯤ ꯂꯥꯏꯐꯇ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦꯅ ꯈꯜꯂꯁꯦꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯅꯣꯡꯃ ꯑꯃ ꯄꯨꯔꯥ ꯍꯦꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯑꯃ ꯄꯨꯔꯥ ꯍꯦꯟꯕꯤꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯁꯤꯗ ꯆꯥꯕꯤꯌꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯐꯥꯁꯇꯤꯡꯗ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯑꯃꯨꯛ ꯍꯥꯏꯔꯛꯑꯁꯤꯀꯣ ꯐꯥꯁꯇꯤꯡꯗ ꯆꯥꯕ ꯌꯥꯕ ꯌꯥꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯩ ꯔꯥ ꯆꯥꯕꯤꯕ ꯌꯥꯏꯀꯣ ꯍꯩ ꯔꯥ ꯍꯥꯏꯔꯒꯗꯤ ꯑꯦꯄꯜ ꯆꯥꯕ ꯌꯥꯏ ꯑꯗꯒꯤ ꯀꯩꯅോ ꯍꯥꯏꯗꯤ ꯁꯦꯝ ꯂꯐꯣꯏꯒꯨꯝꯕ ꯆꯥꯕ ꯌꯥꯏꯀꯣ ꯁꯪꯒꯣꯝ ꯊꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯆꯥꯒꯨꯝꯕꯗꯤ ꯈꯇꯪ ꯑꯦꯕꯣꯏꯗ ꯇꯧꯕꯤꯔꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤ ꯈꯔꯗꯤ ꯆꯥ ꯊꯛꯄꯁꯨ ꯌꯥꯎꯕꯅꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯆꯥꯗꯤ ꯑꯦꯕꯣꯏꯗ ꯇꯧꯕꯤꯔꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯦꯐꯤꯟꯒꯤ ꯁꯔꯨꯛ ꯌꯥꯎꯕ ꯆꯥ ꯀꯣꯐꯤꯒꯨꯝꯕꯁꯤꯗꯤ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯄꯨꯔꯥ ꯇꯣꯛꯄꯤꯔꯣꯕ ꯑꯗꯨꯒ ꯁꯪꯒꯣꯝꯗꯣ ꯉꯁꯥꯏꯒꯤ ꯂꯣꯟꯊꯣꯛꯄ ꯃꯩ ꯆꯪꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯪꯒꯣꯝꯗꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯇꯣꯞꯄ ꯆꯦꯡ ꯑꯗꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯦ ꯍꯥꯏꯗꯤ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯁꯇꯤꯡꯗꯅ ꯁ꯭ꯇ꯭ꯔꯤꯛꯂꯤ ꯁꯤꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯄꯨꯔꯥ ꯍꯦꯟꯕꯤꯕ ꯑꯃꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯇꯧꯒꯗꯕ ꯃꯑꯣꯡ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯦꯝꯒꯗꯕꯅꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯀꯠꯄ ꯈꯣꯠꯄ ꯂꯥꯏꯒꯤꯗ ꯑꯩꯅ ꯀꯠꯅꯤꯡꯉꯤꯕ ꯄꯣꯠꯇꯨꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯂꯣꯏꯅ ꯀꯠꯂꯣꯀꯣ ꯒꯣꯠ ꯆꯐꯨ ꯃꯆꯥ ꯑꯃꯇꯪꯗꯤ ꯊꯝꯕꯤꯌꯨ ꯑꯗꯣ ꯒꯣꯠ ꯆꯐꯨꯗꯨꯗ ꯉꯁꯥꯏꯒꯤ ꯌꯨꯕꯤ ꯊꯝꯕ ꯈꯣꯠꯄ
ꯊꯝꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯣꯟꯂꯤ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯑꯃ ꯍꯥꯏꯇꯥꯔꯦ ꯈꯨꯖꯥꯏ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯀꯠꯄꯤꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯈꯨꯖꯥꯏꯗꯨꯗ ꯆꯦꯡ ꯍꯥꯞꯀꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯀꯣ ꯀꯩꯝ ꯍꯥꯞꯄꯣꯏꯀꯣ ꯆꯦꯡꯗꯨꯒꯤ ꯃꯍꯨꯠꯇ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯊꯣꯏꯗꯤꯡ ꯑꯉꯧꯕ ꯆꯦꯡ ꯍꯥꯞꯄ ꯌꯥꯗꯦꯀꯣ ꯍꯌꯦꯡ ꯍꯪꯆꯤꯠꯀꯤꯗ ꯆꯦꯡ ꯍꯥꯞꯄꯤꯒꯅꯨ ꯊꯣꯏꯗꯤꯡ ꯑꯉꯧꯕꯁꯦ ꯑꯣꯏꯅ ꯈꯤꯇꯪ ꯍꯥꯞꯄꯤꯌꯨ ꯊꯣꯏꯗꯤꯡ ꯑꯉꯧꯕ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯁꯦꯀꯣ ꯂꯩꯇ꯭ꯔꯒꯗꯤ ꯍꯋꯥꯏ ꯑꯃ ꯍꯦꯛꯇ ꯇꯧꯕꯤꯌꯨꯀꯣ ꯂꯩꯔꯒꯗꯤ ꯊꯣꯏꯗꯤꯡ ꯑꯉꯧꯕꯁꯦ ꯐꯪꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯐꯪꯗ꯭ꯔꯒꯗꯤꯀꯣ ꯍꯋꯥꯏ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯃꯨꯁꯣꯔꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯍꯋꯥꯏ ꯂꯣꯏꯅ ꯍꯋꯥꯏ ꯃꯨꯛ ꯑꯣꯏꯒꯦꯔꯥ ꯀꯪꯇꯛ ꯑꯣꯏꯒꯦꯔꯥꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯋꯥꯏ ꯑꯣꯏꯅ ꯈꯤꯇꯪ ꯍꯥꯞꯄꯤꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯦꯀꯥꯗꯁꯤꯒꯤ ꯇꯧꯒꯗꯕ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯑꯣꯡꯁꯦꯀꯣ ꯑꯗꯣ ꯄꯨꯡꯁꯨ ꯑꯣꯏꯅ ꯍꯥꯏꯁꯦꯀꯣ ꯄꯨꯡꯁꯦ 5:30 ꯑꯌꯨꯛꯀꯤ 5:30ꯗꯩꯅ 7:30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯤꯗ ꯇꯧꯕꯤꯔꯣꯀꯣ ꯑꯗꯣ ꯐꯥꯁꯇꯤꯡ ꯇꯧꯕ ꯃꯤꯅ ꯇꯧꯔꯦ ꯇꯧꯗꯕ ꯃꯤꯅ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯇꯧꯕꯤꯔꯁꯦ ꯅꯣꯟ ꯚꯦꯖ ꯑꯚꯣꯏꯗ ꯇꯧꯕꯤꯔꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯀꯣ ꯊꯦꯡꯛ ꯌꯨ